THOKLIBA IRANG ASI Bjp Leingak na Matam Chana Loisilhoudabadagi Houjik Faoba Waroisin Purakpa Ngamdana Leiribani HAINA MPCC ki President KEISHAM MEGHACHANDRA na PHONGDOKKHRE Haukiba numita New Delhi gi 24 Akbar Road Leiba Congress Office Pangthokiba Paugi Mifam Amada KEISHAM MEGHACHANDRA na Manipur gi Irang Haukiba Inkumzale Singani Kunhumdoi gi Me Ahum asi Nation asigi oina amuba numiti haina phongdokhi Magna Makha Taraduna Haikibada Inkumjale Singani Kunhumdoida Peace Committee Sem Khrabasu Community Anigi Marakta Meeting Pangthoktuna Wahanthok Leiba Dialogue Purakpa Leikide Bjp Government Asina Constitutional Mechanism Sing Mathau Ningtina Pangthok Hanba Ngamdabadagi Manipur gi Fibam Amuk Hanna Soksil Hali Government na miyam gi punsingak pa ngamdabadagi miyoy kaya jay anigi manungda mapunsi manghankre noma gi Manipur gi fibam asi kiningai oirakli chawrak na miyoy lising humfu relief camp singda changzafam lawtuna leiri khunjapum na mag community hall singda yarek tuna leiri miyam gi maru oiba lifeline oiriba national highway sing jay ani thingduna lakli Manipur da president's rule thamkhrabasu Manipur da irang toina thokpa maramna tangdu leitaba leihandre nakalamaromda da Congress President Mallikarjun Kharge amasung leader of opposition Faoba na Manipur da ahumlak laktuna miyamgi awaba singda saruk yaki aduga Prime Minister Narendra Modi na ngasi Faoba Manipur lakpidana leiri Prime Minister Narendra Modi amasung BJP ge double engine government asina Makhoida nariba leina sing masak khangba ngamdana leiri Manipur da santi amasung tangdu leitaba purakpagi amata ngairaba lambidi democratic oiba maongda nauna election pangthokpani amadi Manipur gi miyam da santi amasung tangdu leitaba puraknaba honabada mateng pangbiyo haina mahakna makhatana miyam da appeal tauki